He nupa masa nang ngai ko. Aina nangi hainaw adu kakpide. Aduga nangna aingonda karimta hairamdabida sakrinine. Aingonda thagat wahai ama phawba hairamdabida. Karigi aina nangonda thagat toino. Nangna mateng pangbidrasu aina dum kaktoba leirabani. Mathai thaina Laishemba kauba ningthau ama leirami mahaki amata poksaba pari kauba masanupa amasu leirami mahaki masanupa pari adu yamna sectionna yo ami mahak hiram khudingmakta khang hairaba oza singna takpi tambirami pari langi bidya amadi lairik laisu yamna hairami mahak mapangalsu aduki matik kalami gyalauksingsu yamna leiraba amadi thaksi kasisu yamna khangami nongmadi mahaki mapa ningthau laishembaga mahaki masanupaga lam koiba salami makoina asum lakpada makoigi mapa mapusingna thainadagi khurumduna laklaba laisang amagi manak yaurami makoina laisang aduda thaungijanaba tawrami adubu mahaki mapa laishembadi lamsang lakpagi masa yamna waraduna soktharami yengo ichanupa ipase lamsang lakpagi yamna ware aduna ai mafam asida matam khara potha haukhige haksang ase khara tekhalakanda aikhoigi konungda amuk halasi nang section na layuko mafam asida asi hairamlaba matungda ningthau aduna laisang adugi masi amada pothaba sangkhirami parisu laisang adugi manak nakpa adawaida lamtu yengba laami mana asum yengthokhibada apikpa nupa macha amana hainaw kaknaba nung langba adu urami hainaw adu kaknaba hanjin hanjinna nung langduna hainaw adu kaknaba hotnarami Ngasaydagini aina hainaw amata kakkena hotnaribasi adubu hojik phawba ngamdi ai ngasigidi hainaw chaba phanggadaba mande amuk tanda yengkhige kakpa ngambrana adudagidi nupa macha aduna atoppa nung ama amu khungatlaga hainaw adu tamna langammi parinasu nupa macha adugi matau adu ngakna yengammi adugi matungdagi nupa macha adugi manakta parina changaami Ngaiko nupa masa ai hekpige nangi hainaw do nangna ngasaidagi langibado nang onthokna waramani nang pothaduna leiro ai oina nangi hainaw ado hekpirage asi haraba matungda parina magi ten aduna hainaw ama ka ami nupa macha aduna hainaw adu khuladuna karimta hairamdabida tumina sakhirami madu ubada pari yamna sauningami aduga launa nupa macha aduda hairaami He nupa masa nang ngai ko. Aina nangi hainaw adu kakpide. Aduga nangna aingonda karimta hairamdabida sakrinine aingonda thagat wahai ama phawba hairamdabida. Karigi aina nangonda thagat toino. Nangna mateng pangbidrasu aina dum kaktoba leirabani. Nangna aina honajaningbagi wakhalga loina manghalabani. Aduga aingondagi amuk thagat wahaiga amuk paamiro. Nangna tawjabana nangna phangbanai. Asi hairamlaba matungda nupa macha adu hanna phawba parida yengamdabida nupa macha adu satkirami aise ithau natana ithau hek saruida aina karisu kanadaba nupa macha adugi mateng panglubaga sap hek manare mana aibu ikaiba piraga oina thamammi ngasidagidi ai kanamatagi mateng pangaroi moina mateng pangbiyona hairla faw ai pangaroi asi khaladuna parina laisang adu tamna sangsila ami aduga u pambi amagi makhada ningba kaina phamami asumna mana phamdu leiringaida magi mapa
ꯂꯩꯁꯦꯝꯕꯁꯨ ꯃꯁꯥ ꯈꯔ ꯇꯦꯛꯈꯠꯂꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯃꯄꯥꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯇꯜꯍꯩꯕ, ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯥ? ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ? ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯐꯝꯃꯒ ꯂꯩꯔꯤꯁꯤꯕꯣ?" "ꯄꯥꯕꯨꯡ, ꯑꯩ ꯀꯅꯥꯝꯇꯒꯤ ꯃꯇꯦꯡ ꯑꯃꯨꯛ ꯍꯟꯅ ꯄꯥꯡꯉꯔꯣꯏ ꯍꯥꯏꯅ ꯂꯦꯞꯄꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯁꯤꯡꯁꯦ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯕꯒꯤ ꯆꯠꯅꯕꯤꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯄꯥ ꯑꯗꯨꯗ ꯄꯥꯔꯤꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅꯁꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯑꯝꯃꯤ, "ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯧꯗꯣꯛꯇꯨꯒꯤꯗꯃꯛꯇ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯐꯤꯔꯦꯞ ꯂꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ, ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯗꯔꯀꯥꯔ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯅꯤꯡꯊꯧ ꯁꯥꯒꯩ ꯑꯩꯈꯣꯏꯒꯤꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯊꯧꯗꯥꯡꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕꯒꯤ ꯑꯣꯏꯅ ꯊꯥꯒꯠ ꯋꯥꯍꯩ ꯅꯠꯇ꯭ꯔꯒ ꯃꯅꯥ ꯄꯥꯝꯂꯕꯗꯤ ꯃꯗꯨ ꯃꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯀꯧꯗꯦ꯫ ꯅꯪ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯅꯪꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯔꯝ ꯑꯃꯒꯤ ꯑꯆꯧꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯕ ꯍꯥꯏꯕꯁꯤ ꯃꯗꯨ ꯂꯥꯟꯒꯅꯤ." "ꯑꯩ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯎꯠꯂꯛꯂꯤꯕ ꯃꯇꯧ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯑꯁꯦ ꯇꯥꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤ ꯑꯃ లీꯒꯦ, ꯅꯪ ꯉꯁꯤꯗꯤ ꯃꯨꯟꯅ ꯇꯥꯎ." ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯂꯤꯕ ꯍꯧꯔꯛꯑꯝꯃꯤ꯫ "ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯄꯤꯛꯂꯤꯉꯩꯗ ꯑꯩꯅ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡꯒ ꯁꯥ ꯇꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥ ꯇꯥꯅꯕ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯑꯩ ꯂꯝꯕꯤ ꯉꯥꯎꯈꯤꯗꯨꯅ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯑꯩꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩ ꯀꯗꯥꯏꯗꯅꯣ ꯃꯐꯝ ꯈꯪꯗꯅ ꯖꯪꯒꯜ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯤꯉꯩꯗ ꯅꯨꯄꯥ ꯑꯃ ꯎ ꯃꯈꯥꯗ ꯇꯨꯝꯂꯒ ꯂꯩꯕ ꯑꯩꯅ ꯎꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯃꯛꯇꯨꯗ ꯀꯩ ꯑꯃꯅ ꯅꯨꯄꯥ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯗꯣ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯩꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯀꯩ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯦꯛꯆꯥꯒꯦ ꯇꯧꯕꯒ ꯇꯦꯟ ꯀꯥꯞꯄꯝꯃꯤ꯫ ꯑꯗꯨꯒ ꯀꯩ ꯑꯗꯨ ꯇꯦꯟꯗꯨꯅ ꯄꯥꯟꯕꯗꯒꯤ ꯀꯤꯗꯨꯅ ꯆꯦꯟꯈꯤꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯑꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯎꯕꯗꯒꯤ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯈꯤꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯉꯝꯃꯤ, "ꯅꯪꯅ ꯇꯨꯝꯂꯤꯉꯩꯗ ꯀꯩ ꯑꯃꯅ ꯅꯪꯕꯨ ꯆꯥꯗꯧꯒꯤ ꯇꯧꯔꯝꯕꯅꯤ꯫ ꯑꯩ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯅꯪ ꯍꯧꯖꯤꯛ ꯁꯤꯔꯝꯃꯅꯤ." "ꯁꯤꯗꯤ ꯅꯤꯡꯊꯧꯅꯤꯅ, ꯑꯗꯨꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦꯗꯣ ꯌꯦꯡꯉꯣ." ꯃꯥꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯥꯡ ꯑꯃ ꯁꯠꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯊꯝꯃꯒ ꯍꯥꯏꯔꯛꯑꯝꯃꯤ, "ꯅꯪꯒꯤ ꯅꯁꯥꯗ ꯑꯌꯥꯎꯕ ꯁꯅꯥ ꯂꯨꯄꯥꯡꯈꯩ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯄꯤꯔꯛꯎ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯕу ꯅꯉꯛ ꯂꯦꯟꯗꯨꯅ ꯍꯥꯠꯀꯅꯤ꯫ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ, ꯁꯠ ꯄꯤꯔꯛꯎ." "ꯅꯪꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯆꯨꯝꯂꯤꯕ꯭ꯔꯥ? ꯑꯩꯅ ꯅꯪꯒꯤ ꯅꯊꯋꯥꯏ ꯀꯟꯕꯤꯔꯒ ꯅꯪꯅ ꯑꯩꯒꯤ ꯑꯌꯥꯎꯕ ꯁꯅꯥ ꯂꯨꯄꯥꯡꯈꯩ ꯄꯤꯌꯨ ꯍꯥꯏꯔꯤꯁꯤꯕꯨ? ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯂꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯍꯩ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯕꯔꯥ?" "ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯔꯤꯅꯦꯕ꯫ ꯅꯪꯅ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡꯁꯦ ꯑꯩꯒꯤ ꯍꯨꯔꯥꯟꯐꯝꯅꯤ꯫ ꯑꯩ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯖꯪꯒꯜ ꯑꯁꯤꯗ ꯂꯩꯔꯛꯂꯕꯅꯤ꯫ ꯑꯩꯅ ꯂꯝꯂꯛꯀꯤ ꯁꯥꯁꯤꯡ ꯀꯃꯥꯏꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯕ ꯈꯪꯖꯩ꯫ ꯁꯥ ꯑꯗꯣ ꯍꯥꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯁꯥ ꯑꯗꯣ ꯍꯥꯠꯀꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯅꯪꯒꯤ ꯁꯅꯥꯁꯤꯡ ꯑꯗꯣ ꯂꯩꯃꯥꯏꯗ ꯊꯝꯃꯨ." ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯃꯁꯥꯗ ꯑꯌꯥꯎꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯛꯑꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯁꯅꯥ ꯑꯗꯨꯕꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨ ꯎ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯝꯃꯒ ꯎꯃꯪꯂꯣꯝꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯕ ꯃꯅꯥꯏꯁꯤꯡꯅ ꯃꯥꯕꯨ ꯊꯦꯡꯅꯔꯛꯑꯝꯃꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯨꯜꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯀꯣꯅꯨꯡꯂꯣꯝꯗ ꯄꯨꯔꯛꯑꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯒꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯑꯗꯨ ꯀꯧꯊꯣꯛꯑꯒ ꯍꯥꯏꯔꯛꯑꯝꯃꯤ, "ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯇꯦꯡ ꯄꯥꯡꯂꯨꯕꯒꯤꯗꯃꯛꯇ ꯑꯁꯨꯛ ꯆꯥꯎꯅ ꯏꯀꯥꯏꯕ ꯅꯪꯕ, ꯑꯗꯨꯅ
ꯉꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯃꯠꯇ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯝ ꯑꯗꯨꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯇꯥꯅꯕ ꯂꯥꯎꯊꯣꯛꯍꯜꯂꯝꯃꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯂꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯔꯣꯏ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯇꯦꯡ ꯄꯥꯡꯅꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯕꯨ ꯐꯥꯁꯤ ꯇꯧꯗꯨꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯃꯔꯛꯇ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯧꯁꯥꯅ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯌꯥꯊꯪ ꯑꯗꯨ ꯍꯦꯛ ꯂꯥꯎꯊꯣꯛꯈꯤꯕ ꯃꯇꯨꯡꯗꯒꯤꯗꯤ ꯄꯨꯝꯅꯃꯛ ꯍꯣꯡꯉꯝꯃꯤ꯫ ꯌꯨꯝꯊꯪꯅꯕꯁꯤꯡ ꯐꯥꯎꯕ ꯀꯧꯅ ꯉꯥꯡꯅꯔꯝꯗꯦ꯫ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯔꯨꯞꯁꯤꯡ ꯐꯥꯎꯕ ꯊꯩ ꯊꯩꯗꯨꯅ ꯆꯠꯅꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯕꯗꯒꯤ ꯃꯊ꯭ꯋꯥꯏ ꯋꯥꯔꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯉꯝ ꯑꯊꯧ ꯑꯃꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯐꯥꯅꯕ ꯎꯃꯪꯂꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨ ꯃꯥꯅ ꯎꯃꯪ ꯑꯃꯗꯒꯤ ꯐꯥꯔꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅꯅꯤ ꯑꯩꯉꯣꯟꯗꯒꯤ ꯍꯨꯔꯥꯟꯈꯤꯕꯗꯣ꯫ ꯅꯪ ꯅꯊꯧꯅꯥ ꯀꯌꯥꯝ ꯂꯩꯔꯗꯨꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯔꯤꯕꯅꯣ? ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯅꯪꯒꯤ ꯅꯊꯋꯥꯏ ꯀꯩ ꯑꯗꯨꯗꯒꯤ ꯀꯟꯕꯤꯔꯒ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪ ꯀꯩ ꯑꯗꯨꯅ ꯆꯥꯗꯨꯅ ꯁꯤꯔꯝꯂꯕꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯣ ꯅꯪ ꯌꯥꯒꯗ꯭ꯔꯥ?" ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯑꯝꯃꯤ, "ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯍꯥꯛꯄꯨ ꯅꯣꯡꯁꯥꯒꯤ ꯃꯀꯣꯜꯗ ꯂꯪꯁꯤꯟꯈꯣ." ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯦꯜꯂꯗꯨꯅ ꯑꯉꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯑꯝꯃꯤ, "ꯑꯉꯝꯕ, ꯅꯪꯅ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ꯫ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯝꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯪꯅ ꯐꯥꯕ ꯉꯝꯃꯦ꯫ ꯅꯪꯅ ꯑꯄꯥꯝꯕ ꯄꯤꯌꯨ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯒꯅꯤ." ꯏꯅꯤꯡꯊꯧ, ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯀꯔꯤ ꯂꯩꯈꯤꯗ꯭ꯔꯅꯦ? ꯑꯩꯗꯤ ꯐꯥꯁꯤ ꯇꯧꯔꯒ ꯍꯥꯠꯀꯗꯕ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯑꯉꯝꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯆꯃꯝꯅꯕ ꯐꯥꯎꯔꯛꯑꯝꯃꯤ꯫ "ꯀꯔꯤꯅꯣ ꯑꯉꯝꯕ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ?" ꯏꯅꯤꯡꯊꯧꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯣ ꯑꯩꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯐꯥꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕꯅꯤꯅ ꯑꯩꯕꯨ ꯍꯥꯠꯐꯝ ꯊꯣꯛꯇꯕ꯭ꯔꯅꯦ? ꯑꯩꯕꯨ ꯏꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯑꯗꯣ ꯄꯤꯕꯤꯔꯣ꯫ ꯅꯤꯡꯊꯧ ꯑꯗꯨ ꯑꯉꯝꯕ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯈꯪꯖꯔꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ? ꯑꯩꯒꯤ ꯑꯁꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯥꯜ ꯂꯩꯖꯗꯕ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯀꯌꯥꯗ ꯋꯥꯔꯝꯒꯗꯕ?" ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯥꯎꯊꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯎꯊꯣꯛꯍꯜꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯂꯩꯁꯦꯝꯃꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯌꯦꯡꯉꯣ ꯄꯥꯔꯤ, ꯅꯤꯡꯊꯧ ꯑꯩꯅ ꯁꯥꯎꯃꯟꯕꯗꯒꯤ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯍꯟꯈꯤꯕ꯫ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯊꯧꯗꯤ ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯗꯨꯅꯤ." ꯄꯥꯔꯤꯅꯁꯨ ꯃꯄꯥꯒꯤ ꯋꯥ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯔꯤꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯂꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯃꯄꯥꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯅꯅ ꯑꯃꯗꯤ ꯆꯦꯛꯁꯤꯟꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯥꯒꯤ ꯁꯥꯁꯟ ꯃꯈꯥꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫